Balatensom channel bu yengbiyo mayambu taram ukshari akoi gi channel si Balatensom haina leijabni akoi gi subscriber mayamda aina mangoina na agi video se howdine mamangda karigumba kharadang haijaramge madudi akoi gi video se howdine mamangda karigumba kharadang share tawjaramge madudi India ki best gaming platform game ama puduna laksari madui mamingdi Winzo game asida F70 plus yawi haiba game asi sanaraga paisa mayam ama tamsu ya sida natana Free Fire COD tournament asisu sanaba yagani Winzo One War gi tournament su lai sidagi paisa lakh tamsu yagani game sanabasu yamna nungai sanglakpada game asi put sanglakpa matamda game anidi soidana free da yawm lagani tongan ba game asi Winzo app sida loina yawi Winzo store da sanglaga game asi leiba yagani amadi Paytm bank account UPI sizinaraga Winzo dagi talakpa paisa si withdraw transfer tawthokpa yagani withdraw tawthokpa yagani mayam su sanabi aisu sanari description makha da pijaramge amadi Winzo download tawbiyu aigi site dagi tawragadi 50 bonus su phongbigani mayam adudi Winzo se akoi mayam sanarase